Union Home Minister Amit Shahna lakliba Tang nipandagi state asida free movement yahallagani haina loukhiba adugi matung ina FOCS nasu numit asidagi Tangdu Leitabagi Paojel Puba Khongchat Chatnaba Warep adu Ngasisu Hongba Leite haina FOCS ki President Th Manihar na phongdorakli Kabo Leikai leiba FOCS ki mayai loisang pangthokpa paw mifam amada wafam ase phongdokladuna mahangna makha tana hai Tha asagi nipan da chatkadaba khongchat ase kanglagi awang thangba hojangdagi lamthagani khongchat asida saruk yagadaba singna numit adugi ayupung nipan dagi nipan makai fawgi manungda lakbiyo Senapati fawba chatkadaba khongchat adu matam phanglabadi mau fawba yoshinaba pandam thable anishuba khongchat oina more tamna khongchat amasu chatnaba honare Cookie Alliance Young Cookie Village Volunteer Force singna separate administration pidriba fawba free movement yaroi haina akano wafam thamliba ase handokadabane Lamdam asida Tangdu Leitaba Hanjinaba Paojel Puduna chatkadab khongchat ase furup amatada khatnaba hoba khongchat nate Indian Army na buffer zone haina machoi tahalibasi namkhaiduna idea of Manipuri wakhalona mangjul tharaga chawkhatpa Manipur ama ohenaba hodaminase haina su mahangna makha tana phongdokhe Tarik nipan dagi sungguh soidana capai yaragani hai bagi adugumna thajaba pibase India lengana kadai phawpa makoi ki sincerity do ngakna chapagi haibado matumasu ko test tawminasi haiba wafam dumane ne thamjarise duga maraksida Delhi da leiba koki gi organization singna sarkadoriba khomokoi gi FOCS ki khongchat si Santi ki khongchat nate akoina chalibasi lan hoba chapani ka kaindana dongan ba da Delhi da leiba koki organization santoi basi su basi sandok pi gano haiba wafam thamjage Manipur bu nungsibiraba Manipur bu Tangdu Leitana leheningbo oiba taragadi koki haiba naga haiba maite haiba pangan haiba khaidana akoi bana Manipur si idea Manipur da punna sakot minana ba punna hingminana ba nungai ba dugum laba leiba ma oinana ba hona ba da koding mangna mateng pangbiu ko loinana koina tarik nipan da chatkadoriba Santi ki oiba adugul ba Paojel Puba Khongchat asida tongan ba Manipur da leiriba tongan ba community ki silinau sing aduge tongan ba lup da leibiriba akoi gi silinau sing imai bel sing koding mangna ayuki pung nipan makhai bogi nipan makhai dagi na mapan bogi manungda kanglagi awang thambagi asida lengbirak tuna koi gi hariba khongchat asida saruk abiyo mati mapung phaba adugul ba khongchat ama ohin minarasi haiba pami thamjaki